अहानबद मणिपुर टॉप चैनल की माइकैदगी मरुइबी इपाउसंग म्यामना थमजरी कुकी जो काउंसिल सेमदुना थपुबसुं खनख्रे हाइदि चुसामपुर की आईबी रोड लेबा सिनोड हॉल ngasi ayuk pangthokiba mipham amada kuki zo council semduna council asigi thapubusingju khankhre hairi kuki zo ki manungsana leiba inp amasung inpui sing yauna pangthokiba mipham aduda kuki zo miyam gi common political platform amadi kanglup ani asiga mari leinaba warep launaba khwaidigi wangwa body asi semkhibani kuki zo council asina furup ani gi mioi singna thengnariba wafam singi matangna thabak tawgani hairi Housing Meitei ki Soknariba Lan asida council asina mangzil thana thaudang lauragani haidi loinana council asigi chairman oina Henrian Thangle secretary oina Thangjamang treasurer oina Liberal Dr. GS Gangte information secretary oina Khaiko Hau Gangte amadi governing council ki sip oina CS Ajang Khongsai Hakre Kuki Zo council Kuki amasung Zo ki apunba political platform ama semduna community ani ki interest ta thapak tawbani council asida Kuki Zo tribe ki tongan wa council amadi NP yawbaga loinana kanglup ani gi oiba warep khudima Kuki Zo council na lawgani Kuki Zo miyam gi mahut sinduna local amasung national level da political gi oiba demands in council asina thenagani Kuki Zo kanglup ki warep lawbagi khwaidigi wangba budi is Kuki Zo council na October 13 digi satnaba hore hainasu pau sida makhatana phongdorakli atop pao madana Bangladesh Durga Puja Festival the Muslim sing Islamic Revolutionary Song namduna sakankhre laigi sanagi likhurankhre Bangladesh ki caretaker government ki chief advisor oina leidiba MD Yunus na lebaduda Hindu lining satliba singna Durga Puja Festival pangthokpura athingwa amata piroi hairabasu Durga Puja latpham the Muslim youth singa namduna Islamic Revolutionary Song sakankhre Sitagongda leiba JM Sen Hall sinduna pangthokiba Durga Puja Festival aduda Muslim youth singna namduna Islamic Revolutionary Song sagankiba aduda Bangladesh government ki maikaidigi karigumba athingba mata pikide thaudo hek thokpaga Hindu lising kayana puja pangthokliba mafam adu tamna laklaga senariba sing matikcha pigadabani haina protest athakre mafam khradana Islamic radical group singna Durga gi idol thamlaga puja tawbi yaru hen photo oina thamlaga puja tawhanki puja tawphamda light natraga makhalamate gi decoration tawbi yaru hen su athingba thamki haidi thaudo aduga mari leinana police na pharaba accused amana phongdokhibada murti puja tawba haibisi Islam gi mektani murti puja tawbuna makoida daw yadaba haibatu oi hairaduna Hindu lining satliba sing Islam lining sakadaba sing ni haina hawa phongdokhi Bangladesh ki Satkriya district leiba maming leraba Jasura Swari Kalim laigi ngaksamna siba sanagilik amasu Muslim singna hurankhre sanagilik adu India gi Prime Minister Narendra Modi na English singaniga kunga mathoida khudul oina pirakhibani thaudo adu gi matangna police na CCTV footage ki matungina investigation satharabasu senaba mi amata phapangamdri Haukiba Sakol Sunamiki Numidangda Muslim extremist group Kangbumana Aziz Fazilpur Tulturida Liba Hindu Giyum Ama Tharamle Thaudu Karigidamak Satakibano Hiba Police na Sapsana Hydokrabasu Muslim Sing na Bangladesh the Hindu Gi Miyoi Sing Wat Navigi Tau Leptana Satari Haidinasu Paus the Makhatana Fundurakli Makasa Tarapo in a top of na Share and Care na Sinduna World Mental Health Day Pangtokre Punsida Tingnari Awan Mai Kudimak Punging Wakal Patana Tingnaba Matautai Arkelinin Share and Care SAC na Sinduna World Mental Health Day 2024 Githaram Pangtokre It is time to prioritize mental health in the workplace Haibatimda Langthabal Kunjita Liba Kanglai Mime Theaters Repertory da ngasi pangthokiba thawram aduda RIMS Clinical Psychology ki hanagi head Dr. M Ashok Kumar athoiba mithung SAC ki hanagi President Dr. MK Singana thawram mapu amadi All Manipur Recognized Private School Welfare Association ki President L Joy Kumar akhanaba mithung oina saruk yaki thawram gi nungyi warol piraduna SAC ki founder Dr. RK Lenin hai haksang phatana mental health fund mangamloi
mental health haibasi aikoina hingliba punsi asiga sagodana sakadabani punsida thengnariba awa nungai khudima pukning wakal phataduna thengnaba mathoktai luraba tanphamda wakal phataduna asumbu khongthang logusumi aikoi isana isabu lamjingba mathoktai ki magna makha taraduna miyoibana sien jongliba punamas nungaina lainabigini adubu nungaiba haibasi penthokpa madi migi mating pangba ngamasangi pandam khak phangnaba thabak tawridabani aikoi amaga ki marakta sangdamnaba hengalakpana wakal puning wahanabigi masa amoidi makalamna puning wakal sang thabak thoram pangthokpa ngamnaba ngihaktu oirabasu aikoi sot akoi pathab sangi nongmagi manungda afaba thabak masa amakak taw haibisina puning wakal faganabigi masa amoi naknaba miyoisingna wakal nungaitaba matamda themjin bibasangi mama mapa oibisingnasu masa singda ka henba pressure piroidabani puning wakal phana haksang phana lainaba aikoi khudimakna thaudang lomina saiki thauramdagi saruk ama oina World Suicide Prevention Day 2024 ga mari lainana Role of Common Peoples in Suicide Prevention haiba thimda state ki thakta pangthokiba essay competition da makok mathang tarakhraba mahiroisingda manas lanthoki loidana kanglei mime theater repertory gi artist singna sanaba nangde aikoi gi mani ni haina mingthonba mime show su utkhian su pau sida makhatari makasa tharak poina to papom MUC gi authority amadi sintakpa khongjang loisinga waroisin puraktuna mai tamba hogallu EYL Manipur University of Culture MUC gi authority amadi sintakpa khongjang loisinga waroisin puraktuna mai tamba hogallu haina inat jokhatlu EYL na thadorak sirul amana phongdorakli lob asina thadorak sirul amana hai lamdam asigi amata ngairaba kha Asia da naitom tomthil ngalakli ba Manipur nat ki taibang maikol Manipur University of Culture ni hawkiba September thadagi MUC guest faculty association gi sintakpi kiyana MUC gi thawpuriba angam athawbisingda maru ebi hiram khara thabak to onthoknaba isamsamna khongjang sangsilamadagi mahairoi sing takpi tambiba leptuna khongjang kansilakhi siroloduna makha taraduna MUC gi department kya gi mahairoi singnasu mahairoi sing gi kamasing hagat haluk haiba khulaw kya lakhi EYL gi thawmi singnasu hakthengna satuna kupna thisinki asoiba aranba tawroidaba kya amadi awat apas khangki matang matam sabat sapsana lepak miamna khudam sangdam punama puthorake haiki loinara lamda masigi yellow furup singi nat satnabi saktam yokhatpada angamba thaudang lodun lakli MUC taibang mahikol sida matiksawa sintakpi kaya mathautari sintakpi nifuga nipansu khudongsa daba kaya mayuknarabasu kathokpaga loinara mairoi singbo takpi tambiduna lakli MUC gi sintakpa regular guest amadi visiting sapmanana ikai kumnazai University shina sumatik saba mahiroi kya puthorakani haibigi thajaba thamli haiki haujikti mahiroi singi takpi tambiba khongjang loi sintakpa singna loukhre MUC sakhot hanba yokhat paibisi sinthakpa punamaki thaudang lai regular sinthakpani MUC authority ga yanai haiduna mahiroi takpi tambidaba form fill up tawduna mapalamda maranai thabuk satpa sangeng tawbusingi athoi ahengi masing MUC controller da pikhatlamdaba mahiroi kya gi punsi manganbegi wakat kyan inat jokhat lupta yarokli aikoi gi thawmi suna university asi hena masak thokna begi damak MUC gi department kudimak miyeng changlagani MUC Act 2015 ordinance ta BA MA lowerba mahiroi singi kari ai fanaba yauribegi haibadu MUC authority ga unaragani state asigisu amata ngairaba India gi manungda ahumsuba oiriba South East Asia da tomthin ngalakliba university asi yokhatpa sakot hanabagi damak MUC authority amadi khongjang loising sentakpasinga athuboda phaminaduna waroisin puraktuna mahiroising mahuksagum takpi tambiba hobiu MUC mahikol mahiroising nakpak danaba MUC thugainaba thikagi nungsisaba amot pasinja thumja gi makon sharaklabadi lupna lebak miam amadi inat loi kaya ga sapsana thengnanaba sem sadru lei haina seul asina makha tarakli hainasu pau sida makha tari makasa tharakpo ina to paw man NSN IM amadi India lenga ka santi gi gori sanaragani hari National Socialist Council Nagaland
इशक खमुइबा NSN IM amadi Government of India gi marak lakliba October taragamari dagi hauduna makata na shanti gi wari sana bahoragani tha asigi taragamari da pangtokadoriba NSN IM amadi India lenga ki marak wari sana gadoriba asigidama NSN IM gi General Secretary BS ATM na lusingba mioi tarana saba delegation na hausi New Delhi da lairi wari sana ba duda IM gi maike dagi tongan ba firal tongan ba constitution na masum tongan ba mafam kya da khunda laita adum lairi banaga miyambu amat oina punsin bigi panamda panaga flem wa ki matan wari sana ba sida maru oina khanagan hari NPGN NNC gi president ti Obungi Maikedi NSN IM amadi Government of India ki marakta wari sanagadoriba sida saugatpaga loinana haukiba ing sok lisingani taraga mangada NSN IM amadi Government of India ki marakta yanaduna kuyak pinakiba framework agreement aduda yaukiba singadu thabakto ontokpagi matam oire henasu magna phongdorakli makasa tharakpo ina masulusilakpo ina topapaw manamo Myanmar Navy na Bangladesh ki fishing boat nomai kapsin khibegi thaudokta ngami ama lekidre Myanmar gi Navy na Bangladesh ki nga phaba hi amada nomai kapsin khibegi thaudokta Bangladesh ki ngami ama shire ngami kya amana phakre haina Bangladesh ki mekedi gi phongtokre Bangladesh ki ngami singadu yumthangnariba laibak anida khaidokliba naptodel gi masin da leiriba Saint Martin's Island ki marak nakpa maphamda Bangladesh ki ngami singda tongba hi taruk Myanmar ki territorial water ki sarukta lambi kangau na badi ki sanction ki bada Myanmar Navy ki personnel singa duna nomai kapsilak ki bana hari Bangladesh ki maike degi phongdo ki bada Myanmar Navy na Bangladesh ki ngami singda tonglibi hi edu yamna tonglibi hi edu tamna nomai kapsilak badi ki masai sai humpu suraba ngami ama lekidre du atop ngami yang khai katret hen bana phakre Bangladesh na Myanmar asiguma thaudok singa si matungna mung hana sa tharaktana ba khangan kre hai Myanmar Navy na sa tharaki ba thawong adu Bangladesh ki maike degi diplomatic oina protest tawkre Bangladesh ki Costa Guard ki maike degi su sangsindana ngami singadu kanana ba hotna badagi ate atop ngami kya amadi Myanmar gi Navy na phaba ngam khidre hari sa tharaki ba etek atu atop ngami amana aso apan nang khen su paus da report tawri atu tentang na sunu thamjaram gi duga hausi ko inati myam paus matang sa lusin jarage masum myam pun anoba update ngami na si